ngasi numidang waramda phonggiba pausesingda yawba headlinesing mayamda pawdomjari Masagi yum Uningbana ngaoraba IDP kunipan dolaithabi dam da iroiduna lallaga mayum yengjakhre Imphal gi tongan mafamsingda hangdoliba relief campsingda leramba internally displaced persons singna ngasi masa gi khulda hanjalagi haiduna lakpada security force ke maikaidagi thatuna thamlaga mapung fana sangba ngaman kedre hari Imphal East district manung chana leiba Morang Purel Pukhau Dolaithabi Ikau amasung yengkhumandagi lanjelaktuna leiriba mioising aduna ayuki pung 8 lom tarakpadagi hauduna makhoina hana leiramliba kholsing aduda sangnanaba honaki adubu district administration amasung security force ki kangbu singna thatuna thamlaga changhan kedre hairi adubu khunja khrana makhoigi kholsing adu ngasi yausiluba matamda maitai singna hana unaramba law kuki singna law usenduna leirambasu thengna rakhare hairi thadok adu thokpagi paw hek phangbaga Manipur police central force yauna security ki akanba section tharang sing lakhatuna pamdaba thodok sing thoktana bangak senki IDP sing aduna dolaithabi dam yawbaga meter changma rom walingai dagi security force sing aduna changma ngamdana ba kanba ngak senbagi thabak sing paikhatkhi khongjang changchen khiba mioi singna phongdokhibagi matung inna makhoigi mang takhiba yum sing yauna amuk hanna khunda leita aduna leiba yanabagi lenga ke maikaidagi yum saba yanabagi damakta pifam thokpa sanpam chingsada yangkhai yen thokhiba leire adu hojik phawba security personnel kayana ngak senduna mafam aduda leirabasu khunja sing hanagumna magoi masa ge yum semjin sajinduna leibagi khudong chaba dudi phanghanma ngamdre haikhi nakalamoromda Manipur police ke maikaidagi phongdorakpagi matung inna dolaithabi tamna mafam adugi lanjin aduna leikraba khunja samarom makhoigi khulda sangani haiduna lakhi adubu hairiba mafamsing asi sensitive oiba mafamda leiba oibana Pukhau Terapur da thatuna thamki CRPF ki nupi gi company gi ama sejanamaga lonana district administration amasung police ki maikaidagi mafam adugi lusingba singa wari sanaduna yasinaba ama puraknaba kana honabagi thabak chathari hojik phawbagi oina pamdaba thodok sing thokpagi pawdi leitri hari marak asida khundrakpam AC gi MLA Thoksom Lokesorna hai hojik dolaithabi gi miyamna masa gi yumda hanjelagi haina makhoina leramba relief camp singdagi tholaktuna lakli thodok asida IDP sing aso apan yaurabadi Manipur gi chief secretary amazung governor na tekchak pugadabani hairi panba yabadi Manipur gi chief secretary gi maikaidagi Manipur da hangniba relief camp sing asi December phawbadadi lehelaroi masa gi yum singda tekta kaidana hanjinaba yaba kangbuna hanjil hannaba honaragani lonena hojik makki oina hanjinaba yakhiroidaba singi oinadi lengakna tongan mafam singda prefabricated housing saduna lehnabagi thorang paikhalagani haina phongdokhibasu leikhrabani khopum de sing zawtho le sasan mayam sire None district ki khopum maikaida haugiba nongmanini asida leptana nong subana maram oiraduna khokum tampakta isawthole mafam adu laiba yum kaya thomjin khre sasan mayam sire pawasina makha tan hai nong leptana churakpana mafam adu da laiba damadu overflow tawduna isel kanna khulda chansilakhi safu kalaba ising aduna khopum tampakki lo ubu yaba mafam sing thomjinduna leiri labukka tainaba amasung akutpada laiba yum sama hena isingna thomjinduna leiri isingi imai khanghauduna wangkhalakpana maram oiraduna sasan sing sapagadaba mafamda puthokpa ngamhaudabadagi sire haina paw lakle Don Bosco khopungi returning wall isingna sendakhre khulasigi mafam amaga faunaba thong tekre masina maram oiraduna khul manungdasu amaga sathok chasin tawbada khudong sada bathokle mahusagi manadaba mawongda ising sau tholiba siga mari lainana district authority gi maikaidagi miteng ama fawba changlakpa leitri hojik fawbagi oinadi misimina gi pawmakti leite myamsu safagadaba mafam singda changjafam loduna leiri pawasina makhatana hai khopumgi anemba mafam singda ising thamjinduna leiriba singasi nimidang waram fawba mayeng tadri masina maram oiraga low palamba lofam hector kamarom hingani haibagi thajaba leitre atenwa matamda low lokpa yaba phaudi sing agriculture department na piragani sing hantharapaga mapa chanana holawragadi khara makhai chagadra haina khanari adubu isawgi phema masina thangnaba mikupta kari oigadagi haibadi khangmangamdri hari